Hi. CR7 Manipur is my life. Mayambu, thank you. Kaya kuno butcheri. Maxi look. Ni to piyau dre loga khoje. Mayam thagatlmba aigi damak to tengmang to biar posingbu kaya kuno butcheri. Loinana ikong ngyjari. Ayong daw jile ibana base kiki ona daily baugi chapagi ona di yam active or full active haitare hatang yam nuaire aduga daily oraga test makha makhan kya amu su tokiba yari loiraga transplant chingba thabak thorum kya torokoda soingam yaudaba mai paktana amuna halaktana miyamgi thawangamba ojage miyambu ta duga Eyamba nanau gi sakti amda khajage ko Manipuri atangul lan Eyambadi Eyamba da hoji khona paw khongjel Eyamba da bisu problem leitre hoji tatu ko operation jama toroga Eyamba mayam je yakai humbu hina bo humram fu hina do adudi hina bo hingmi sangodi sanga no ai fana sam fana leine hai ba koi paw khongjel ba Eyamba operation success point to biro aduga Eyamdu lapiraga mayamgi Manipur mayamgi Eyambu si liba mayamgi damakta matang kuina sangna siba to win no ai fana itayma amusu isa supuna imun no ai fana pambo biu Eyamba all the best. Thank you. Thank you. Thank you brother. Happy journey. Thank you. Mayam saya dosen jarage.